North East Class 10 Faoba Hindi Soidana Tamhallagani English ki Mahutta Hindi na state singi Fauna Lon Oigadavani Amit Shah Awang Nongpok state sing the Riba School sing the Hindi book Class 10 gi Thak Faoba compulsory subject oina Tamlagani Hindi loan na English loan gi Mahut sinba oina Sisinaba Yahan Gadavani Haina Union Home Minister Amit Shah na Pongdokre New Delhi da Pangthokpa Parliamentary Official Language Committee ki kuntra ka tarit suba miphamda preside tawkiba Union Home Minister Amit Shah na hai awang nongpok state Nepal asida Hindi takpi na bagidamak wazali sing kunganithoy hapkhre awang nongpok ki tribal community mapan ge lol gi mayek asi Devanagari mayek na mahud sinkhre Home Minister na hai Hindi examination pangthokpa matamda ahenba milyang thamgadavane Hindi asi India gi lol oiribani amasung Masi tongan ba state singdagi lakpa miyoy singna amaga fauna lol oina sisinnagadavane madu natraga English nataba India gi lol oiba regional natraga state amagi akaknaba lol da phawbasu akaiba leite loina na laibak sinba thungna Hindi lol gi maru oiba asi khangna English gi mahut sinba lol oina sisinnagadavani haike Hindi asi English gi mahut sinba lol oina sisinnagadavani adum oina mak local lol gi mahut sinba oina de sisinnaroidavani haike Mifam aduda Home Minister na wafam ahumda midyang thamladuna hai Parliamentary Official Language Committee gi report ki ahanba volume dagi taramathoy suba volume phawba asida piriba recommendation sing adu thabak oina onthokna bagidamag July thada committee gi mifam ama sinna bakhangan khe class 9 gi thak phawbada tamliba mahairoi singda Hindi gi wakhal loksing lahenaba midyang thamduna changsin baga loina na Hindi gi exam da midyang thamgadabani loina na Hindi gi dictionary asi revise tawraga amukhanna phongdokna bawafam Union Home Minister na mifam aduda puthokhe mahakna hai Hindi asi atopa local lol singgi wahai sing sisinaduna flexible ohendri ba phawbade masi sandokpada awaba leigane haujiki matamda official language asibu laibak asigi apunba saktamgi maruoiba saruk ama ohenbage tangai fadaba lei mifam aduda committee gi report ki taramathoi suba volume adu India gi president da pisinbada Home Minister na ayaba pikhi mahakna hai committee asina tawriba thabak singi khongjel ase mamangda amukta ukhidre committee asigi matam asimakta da India gi president da report ahum thaba ngamba ase pungning thogatningai ni amasung pumnamaki mai pakpane India da national language ama laijadrabasu Hindi asi official language ama oiribane mahakna hai Prime Minister Narendra Modi na lainga kasi chalaibagi medium ase Hindi oiribane lainga ki cabinet agenda chada humbudra de Hindi da semlabane mifam aduda Union Minister of State Home Ajay Kumar Misra amasung Nisitha Pramanik Official Language Parliamentary Committee gi Vice Chairman Vritahari Mehtap amasung atay member sing susaruk yakhe accused amana courtroom da ukil amagi makok thugai khre under trial prisoner oina apokpi mama halubagi case amada bail lawduna leiba miyoy amana ngarang Sairap Court Complex manungda akampet kaya ngang kibaga loina na ukil amadasu makokta nungna thomduna asokapan nangan khre haire thogdok asida senari ba miyoy asigi maming namairakpam Arun Elias Danoy chahi nifuganithoy apokpa Holendro kawe hairangoi thong ngaibam laikai dagi ne mahak Imphal Police Station da khusina khre hiram asiga mari leina na phangba pawda accused oidiba miyoy asina hana mahaki apokpi mama hatkibagi case amaga mari leina na court karakpada thogdok asi thokibane court ki room manungda mahakna changlakpada court complex aduda mathau tawduna leiba nupi security personnel amana maksubna bakhangan khi matam aduda accused aduna just su leiriba court hall manung aduda fajadaba waiwata kaya khanghaudana law khongduna leiki amade court manungda leiriba nupi mayamna taba yaroidaba akampet singsu sizinakhe loinana court ki hall manung aduda leiramba nupa ukil singna miyoy adubu court room adudage thokhan khinaba hona ki amade Sairap court ki security personnel singda khusinaki haire ukil lamana accused adubu kauksinduna wari shanana bahona rubada mafam aduda taduna leiramba nunga makhunduna thombadagi ukil adugi makokta asok apan nangkhe oirakhiba phibam adu yenglaba matungda court complex asida mathau tawduna leiramba security singna fazillaba matung makhatana action lokhatnaba Imphal Police Station da sinakhibani haire panba yabadi thogdok asida accused oriba si mama halubagi case amaga mari leinana accused 2016 gi November 13 da phaduna Judicial custody da leirakhiba miyoy ne loinana case adugi charge su kumja 2018 gi May 13 da pikhat khre class 10 exam gi wahangi paukhum mathang manau kaidana pairamba mahairoi thengnare desam paukhum mathang manau kaidana pairaga nataba pambai sisinaramba khongbal senba sili langliba singna kangkhatpagi mami chauna takiba laibak thibani haina Democratic Student Alliance of Manipur desam na thadorok pa cherol amana haire
Secretary Education and Academic Affairs Thongnawjam Somol Luwang na kuyek piduna thadorokpa cherol asina hai bosem lawba class 10 examination asidasu hanagum adumag desamgi akhanaba team ahumna saba kangbu na tongan ba center singda yengsin khongchachat ke ahanba team na chatluba center sing aduna center number 119 Hairok High School Hairok amasung center 120 Hairok Higher Secondary School Hairok asida chatke center ani asida desamgi thongmi singna yengsin basat padawahang singi paukhum mathang manaw naina chabak Xerox tawraga silamba amade paktaknana sinbagi mawong Hairok High School da fangki masimak yamna laibag thiba amane Hairok Higher Secondary School Hairok tasu wahang singi paukhum mathang manaw kaidana Xerox tawthoklaga silamba thongmi singna phakhe desamgi team number 2 na chatkiba center sing center 131 Crescent English School Lilong center number 132 Lilong Higher Secondary Madrasa Lilong center number 133 Islamic English School Center number 134 Lilong Higher Secondary School Lilong Hairiba Sydney Crescent English School amade Lilong Higher Secondary School asida nataba pambay sisinaramba amade invigilator singna mathog da pukning changdaba kaya ama thengnakhe desamgi team number 3 na Khangabok Higher Secondary School Wisdom Foundation Khangabok Sangayumpham High School da yengsinke Khangabok Higher Secondary School da angakpa mawong da khongbal chenbagi mami chawna takhe toilet ki mapandagi toilet room da mahiroi singda chezet pisilamba desamgi thomi singna hakthengna phakhe Wisdom Foundation Khangabok Center asidadi khara langbagi mami thengnakhe Sangayumpham High School Sangayumpham hariba center asidi yamna ingna examination pangthoklamba thengnakhe exam center gi manungda sili langliba kangbu singna masagi mathau tawdabagi mami yamna chawna center khara da tarak paibase khunai asiki yamna laibak thivane chezet lokthok pira u hairaga chezet mahiroi singdagi lokthok hanba invigilator sing Thongjin mapanda leplaga singnaningai oiba mawongda laikhiba mahiroi singna mamangda paktharaga sinbada akanba wahina haidaba haibase khunai asi tunglam chatta kari oirakani haiba oja oiriba singna khanthafam thokpra khalle masi oja ama oina sungtau tawroidaba amane mama mapa oiriba singnasu chejet singbu puraga laklaga angang singna toilet ta thorakpa ngaidaga pisinba haiba sibu karamba wakhal khukhanno amade icha singda karamba wakhal ge pomit kanghalibano Isa sing mang banatana karisu ahen ba lairoi mahiroi mang bai basi pungmang mang ba khunai haibadu oigane wahang segi paukhum mathang manau kaidana chejet amada fajana ithoklaga room number Faoba tharaga mahiroi singna pairam bai basi exam center gi manungda achauba khutpu ama lairabra haibagi chingnaba lairai hena chingnaningai oiribadi sili langliba singi mobile phone posida surrender tawgadabani haidabasu center kharadadi adumag koimet metuna lairamba desamna thengnakhe Masina atopa sengna chumna tawjariba center kaya amasu mamaida hamuk taishin bane matungda mukhana tawbiganu haina desamna appeal tawrakle government college ki regular principal hapnaba pung chamagi manungda thabak lokhotkadabane desam in charge ki laina thadok piro kumpuraba principal in charge manipur gi laimaidagi muthat piro watuna lariba government college ki regular principal hapnaba thabak pung chamagi manungda laingak na lakhotkadabani haina kwa kaithel da laiba desamgi office ta pangthokpa paugi mifam amada desamgi president laisangthem lamyan bana phongdokhre lamyan bana makha taraduna anauba laingak lakpadagi ahanba khudol oina in charge principal hablakpa si laibak thivane in charge ki laina ka henmal laingak ki secretariat of higher and technical education department athokliba wanom sareng da yumpham oiba kanglon gi wangmada college manga gi principal in charge manga hablakpa khudakta handokadabane UGC 2018 laingak na sanare haina laukthokraga haujik phauba higher education da in charge ki laina kokpa ngamdriba karigino regular principal hapa ngamdrabadi vice principal oina hapiyo UGC da sungyaw yawdaba principal in charge hablaga taret suba pe pithok paibase laingak ki sel mangan bane desamdi manipur gi laimaidagi principal in charge haiba post ase muthat piro ka heman khre haina laingak ta hanjin haijaduna lakhibane amaromda MPSC na Career Advancement Scheme gi kuthangda principal oiba yaraba professor singbu regular principal oina hablakani haibagi thajaba piramlaga NG college dana professor sungmet nataba miyoi amabu karamna professor gi marakta thangatuna in charge principal hablaklibano masi desamdi sungya yaba ngamloi UGC regulation 2018 gi matungina in charge principal haiba yaude maramasina laifam thokte haikhe Desam gi khongpham hongloi UGC regulation 2018 ase phangnaba oja singi ihauda mahiroi sing mahai tamkhigadabane ngasina 7 pe phanglaga regulation na illoi haibasi oja kharaga lainga ka loktuna basi desam de sungya yaba ngamloi maramaduna regular principal
MPSC na pung chamagi manungda kauhallo. Regulation ki matungina in charge puriba senior oza singbuna vice principal onthokpiyu haikhe. Lakadoriba chahi mangagi manungda Indian Army gi lanmi chada yangkhai thabaktagi potharaga nei. Lakadoriba chahi manga asigi manungda Indian Army gi hojik leriba masing asidagi chada yangkhai hantharakpa yai. Hojiksu Indian Army da lanmi lak amagi mathakta vacancy post leire. Maramaduna Indian Army gi oina hangliba lanmi gi awatpa masing ase mentionable defense pension bill ase modify mathau tai haire. Aroibada tabiriba pumnamakpu thagachare.